ꯅꯨꯡꯁꯤꯕꯗ ꯂꯧꯅꯝꯒꯅꯨ ꯅꯪꯅ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯂꯧꯅꯝꯒꯅꯨ ꯅꯪꯅ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯂꯥꯟꯈꯤꯗꯦ ꯅꯪꯉꯣꯟꯗ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯨꯅꯇ ꯂꯥꯛꯈꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯈꯟꯈꯤ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯈꯟꯈꯤ ꯊꯃꯣꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯅꯥꯛꯇ ꯂꯥꯛꯆꯈꯤꯕ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯕꯤꯗꯦ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯂꯧꯅꯝꯒꯅꯨ ꯅꯪꯅ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤꯒꯤ ꯃꯩꯔꯤꯅ ꯃꯩ ꯋꯥꯏꯔꯛꯂꯦ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤꯒꯤ ꯃꯩꯔꯤꯅ ꯃꯩ ꯋꯥꯏꯔꯛꯂꯦ ꯊꯝꯈꯤꯕꯅꯤ ꯊꯃꯣꯏꯗ ꯀꯅꯥꯅꯁꯨ ꯈꯪꯍꯟꯗ ꯆꯝꯂꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯂꯧꯅꯝꯒꯅꯨ ꯅꯪꯅ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯂꯥꯟꯈꯤꯗꯦ ꯅꯪꯉꯣꯟꯗ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯨꯅꯇ ꯂꯥꯛꯈꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ Subscribe now and press the bell icon. Never miss an update.